Ahanmadamaru Pau, CM Kem Chana Chair Logduna, Unified Command Meeting, Pangtokre, Law and Order Amadi National Highway Singi Security Gi Pivongi Matangda Kanakre. NRC update Tawdana census Tawiyaroi, Lengaki Sab Saba Fireb Kangalu Haina, JFD student wing na Mahiroi Shigna Kungjang Sanction Cray. Manipur Lengaki Deputy CM na Luching Ba Lengaki Nihut Kangbu Amana, Senapati Dak Ngasi UN Sigaw Unaduna Warishana Cray. Amadi Lebaga Sigi, Lomi Shinmi, Mishing Crore, Marfuromasi, NDA Lengakna, Hingnabagi Hakmat Piri Haina, I took Manipurgi General Secretary Laishram Sotin Kumana High Cray. Kurumzari, ISTV Pau Miang Tabi Ribasingutaram Nokchari, Hausi Pau Sandok Pizari. CM Kem Chana Jerlog Duna Unified Command Meeting, Nasi Chief Minister Secretariat Pangtokre, Mifamaduda, Hausiko Riba Manipurgi, Law and Order Gimatangda Kanakre Hari. Mafamaduda Steda Sigi, Manungda, Lairiba, National Highway Singda Oiriba, Security Gipiongi Matang the Kanaki, Awang Bathaki Mifam Aduda, Chief Secretary Dr. Punit Kumar Goel, Advisor Security Kuldip Singh, Manipurgi Director General of Police DGP Mukesh Singh, ADGP Intelligence Larry Dorji Latu, IGR South Ki Major General Gaurav Sharma, GOC 57 Mountain Division Ki Major General Subankar Basu, Amadi CRPF Manipur and Nagaland Sector Ki IG Sri Rajendra Narayan Das, Central Paramilitary Force Singhi Atai Makok Thongba Official Singh, Joint Director of the SIB, Ministry of Home Affairs, BSF ki Deputy Inspector General, ITBP ki Commandant of ITBP, SSB ki Commanding Officer Singna Sarukya K, Makatana Security ki Makok Thongba Official Sing Aduga Loidana, Transporter Singi Mihu Sing Yauna, Atuba Matamdagi, Matau Taugadori by Imphal Guwahati, Amadi Imphal Dimapur ki Bus Service ki Matangdasu Kanakri Haidi. NRC update Tawdana census Tawiyaroi, Legaki Sab Saba Firev Kangalu Haina, JFD gi students wing na Mahiroi Singna Kongjang Sanction Cray. Campaign for Just and Fair Delimitation Students Wing na census Tawdringai NRC update Taw, NRC Tawdana census Tawiyaroi, IDP Singi Sapsaba Kangringai census Tawba Yaroi Haiduna Junction Ba Horiba Kongjang Adugi Manungchana TZ Higher Secondary School Amasung CC Higher Secondary School da Mahiroi Singna Kongjang Sanction Cray Sanction Kiba Kongjang Aduga Mari Lainana Campaign for Just and Fair Delimitation Students Wingi Convener Naurem Wangambana August Taretagi Lamdam Masidasu Mikok Tiba Hogani Hariba Asigi Mangoidana Lengakna Mikok Tibaga Marilaina Ba Sab Chaba Kangalu Haina Kangan Balay Cray Adubu Lengaki Maikay Dagi Sab Saba Kangalakpa Laytri Hauzik Iraisa Kaya Relief Camp Ta Changa from Loraga Lady Bani Makoi Churasanpur Amadi Mori the Gilanzelak Pasingni Mikok Tigadoriba Asida Makoi House List Kadaida Pangadoribano Makoina Hauzik Relief Camp Ta Pangadoribra Marak Asida Ngamkai Lansilaklaga Changlak Pasingna Separate Administration Tali Masida Equigi Kongul Mutatlaga Mangan Bada Lengak Asida Su Mateng Pang Libra Miamna Tagat Kiba Luching Basing Tagat Libasi Equi Amaditungi Mirol Nungai Hananaba Lebak Asi Kanana Bagini Yaifanaba Tabak Tongna Bagini Adubu Lebak Kananaba Warplo Bangamdre Hauziki Hauziti Mahiroi Oina Mahai Tamliba Mahiroi Luki Luching Basing Tamliba Ihai Kunaiga Sagwana Hingba Ngamdrabadi Tambagi Kanade Kongjang Asida Saruk Yaminasi Haiki Masiki Langa Pariba Miazu Lucingura Puriba Musinga Equina Tanzaning Badi Langa say Equina Tadali Zakarigi Manam Didamata Tagakivano Equigi Miam Zigi Tungi Mayor Kunai Zigi Tungi Miam Zibu and a Yaifo among the Warepa Logzavang Navagidamata Tagakivan 17
Agast sibo gi marakta lenga ki oiba sapchaba stand ama laiba miam da phongdoktuna tunggi lakadoi ba miro asibu kanba matam da thawrang lobiu CFT gi student wing mai kai dagi aikoi mahiroi lusing basing laiba miam da wafam thamjari aduri mahiroi ama oyoina isagi tunggi miro jigi da makta thawraki ba ngak tane mahi sansing dagi aikoina tamiba ihaije laiba kunai siga sagon naraga hingba ngamdragari aikoi gi tunggi miro di samgrani maramaduna mai san singa laiba lusingba student body sing jida JFD student wing mai kai dagi wakachari ngasigi yaw si punna sangjamminasi tunggi miro asi punna kanminasi habado Manipur lenga ki Deputy CM Lo Shidi Khona Luchingba Manipur lenga ki mihut kangbu amana Senapati da ngasi UNC ga unaduna wari sanakre Senapati da leiba SM Shah Hall da ngasi ayupung taramathoi dagi wari sanaba hoki UNC gi maru oiba mioi mapan sarukya ki Manipur lenga ki maikei dagi Home Minister Govindas Konthojam MLA Leisho Kai Singh TS Radhesham Sheikh Nurul Hasan Awangbo Niumai, T. Robindro, Kasim Bashum, Amadi, P. Brozeni, Panbayai, Kuki militant Singna, Konsa Kuldagi, Nagataru Faraga, Hat Kibada Chenaba, Mui Singh. Paduna Chirak Piu, Deputy Chief Minister Nemsa Kibgen, Mafam Lokto, Haiba demand Tauduna, UN Sina Housing Economic Blockade Chataripani, Makoigi demand Pangdabadagi, Naga Micham Taruki, Asiba Hakchang, Taruk Adu, Housing Janemski Mokta, Lady Bani. Lebaga Sigi Lomi Sinmi missing crore Marfuromasi NDA Lengakna Hingnabagi Hak Matpiri Senzau Paiba Multinational Cooperate Singidi Lefli Masigi Mayukta Hanbalaitana Sinmi Singi Hak Kannaba Sterasida Su Kongjang Sanction Gani Haina I took Manipur General Secretary Laishram Sotin Kumar na Haikre Ngasidagi Hauraga Lebak Sinba Thungna Sangshiliba Sinmi Singi Hak Kananaba Kongjang Manipur dasu All India Trade Union Congress Manipurna Manipur Lomi Lupka Kusam Naraga Irawat Wavandagi Haudukre New Delhi gi Talkotara Stadium da July Kunmapanda the Central Trade Union Sectoral Federation Amadi Samyukta Kishan Morcha na Silaga Pangthokpa National Convention of Workers and Farmers da Takiba Warep ki matung ina Manipur da su national protest haudokpa aduda Manipur da peace purao Manipur da NRC update to highway protection force linkatlu labor courts mari hangdokadabani sinmi khuding minimum kusumal phanghalu minimum support price nahalu scheme workers singi phangpham thokpa kusumal piu haiba demand singni kongjang aduga mari lenana aituk Manipur gi general secretary Laishram Sotin Kumar na ngasigi lomi sinmi sing thabak suna chara ani chaba ngamdre lomi na puthok chaba potlam gi mamal lomi na lepchaba ngamhandre India government asina mamang da leiramba labor law kakthatlaba courts mari manga khak ohenkre masina sathina awaba ohele Pangpam Thokpa Kusumal Piu, Wakat Zaba Sinmi, Tabaktagi, Loktok Pire, Crore Chamani Fulaiba, Missingi, Manungda, Missing Crore Marfuna, Lomi Sini Oiba Lebakasida, Hingnabagi Hakmat Piri, Layeng Badi, Layeng Bagi Sanfam, Later Badagi, Layeng Bafangandre, Masigi Mayokta, National Convention, Takiba Warep Matung Ina, Landa Su Sinmi Singna, Kongjang Hokre. I could demand Pangdaba Fauba Kongjang Halui Haiki. Sang Sandaraba, Mapung Lo, Kungamari, Mangabu, Sumagi Court, Marida Unto Bakanda, Masina, Sinmisingi, Tungi Punchida, Angapapanga, Kudong Tiniayoiba, Angang Simbu, Namdu the Tabak Suhanba, Tabak Subagi Matam, Pung Taragani, Twede Sangopa, Coal Mine Kayada, the fishing with Tabak Subagi, Adikar Piva, Makan Kayagi, Moi Kusuman, Mapusin, the Pinning Bakanda, Piva, Pinning Dragatopa, Moina Piri, Kusumanado, Madu Yamande, Haruraga, Tabak Talok, Koinahan, Adu National Convention, left the Raibo of Home Care Sing, Cinemamoraga, Nasilia Koi, left the Barot, Kunuk Sinbatun and the Lontobatare, left the Kogi, State Singi, Lady Batel Union Sing, Domi Marup Sing, Mayam Pujalakanda, Matang Sidagi Horaga, struggle to Batare, Kari struggle, a Koi Kusuman struggle, a Koi Simising Adikar, Madubitamakta. Pambay na Luchingba UNLF MPA gi kadar ahum jiri police na waris hananaba kauraga ama phazil hauraga ani thadorak pagi thawongbu yaningdaba phongdoktuna nongchum maira pai bilup na sinduna nongchum da wakani fam chatakre wakani fam da saruk yakiba singna phongdorak pada
India Lengaka Wari Sanariba Pambaina Luchingba UNLF MPA gi Thomi Phabasi Yaningde Thongasi Hauzik Chathariba Wari Sanariba si Ikai Khunadabani Pambaina Luchingba UNLF MPA gi Kadar Phazinbagi Mayukta Jiri gi Tongan ba Lupsingna Sangsiliba Khongjang Sagotkani Hauzik Phawba Thadoktana Leiriba Kadar Thadoraktriba Phawba Sangsilakadaba Miyam gi Khongjang Khudingda Saruk Yagani Haiki My benching, they give it Bazazing the Taurukudimak from the lady by my benching Sarukia Jani Hibajima, Tamjage, Varishana Siana Kaurakan, Kogi Purishna, MP charging a humble Hazangi by Hibaju, Policing Park, the Batong Hining, Marilla Navakogi Sarkagi, my Gaitagi, Atuba Ming, Jangi, Hadaga, Pagi, charging the Ju, Tadopio, can the Chalamta Yaldana, Moko Tadopio Hibaju, Dungi, my benching, I know Amoina, I know, I jenning. Amarom Dadlam the Masida Santi Purpagi Mahut Hanjin Mipa Mipun Taurabadi Miyangi Pukning Querang Quishauna Ba Helakani Haina Nongpok Sanjenbam Kulen Maira Pai Bigi President Ngarangam Ongbi Memi Laymana Nongpok Sanjenbam Kuno Community Hall da Kunganga Sigi Lekai Marigi Maira Pai Bi Amadi Club Kapuna Pangtokiba Pawgin from the High Cre Memi Laymana Makatara Duna India Lengaka Santigi Warisana Duna Lairiba Loop Amagi Kadarbu Fanning Matam the Pava Si Mama Obising Yaning Day Pava Punbagi Tabak Jatagadaba Lairabadi Kari Marongi Peace Talk Toribano Hazin Kibamio condition Amata Yaudana Tado Pirau Amadi Tongan Bak from Kayada Nahasimbu Maral Kaya Sejinduna Pava Punba Kaya Jatarakliba Asi Mama Obisingna Yaning de Haiki Mafam Kunu Manipuri, Pankudin Muktam Lady by Sassing Zibu, Madame Maranam, Pisalaga, Power Conway, Tabok Satari, Ibasa, Mama or Penis, Ayabangamoy, in Basipa, for any habit going to see Sawalaga, in Dalangata, Amadi Manipur State, Sakata, Sawalaga Paza, Umna Live, I do some pageant in the Manimita and already. A boy carried that I think but Chipas Hantipur Patunova, Madame Adona, by the Balenga Amadi, in Dalanga, so Hazin by Sassing as he condition of Tayabana to Matamda, Tabokiro, Karigumba. Tadopirtaba taragadi asi khoi manipurda leiriba seo sing praja sing amadi mana pabi imai bin sing mayam punna apunbagi khongjang akanba khongjang ama changsilakani haibo afam asi changsilakloi hainingai leite haina hoi famasi thamjaraga matang asi losinjara Chandelgi Laikun Yogadaba Har Ghar Tiranga campaign bike rally Chief Minister Nalam Thakre Manipur Police na Sinduna Pangtokiba bike rally adu Lamthabagi Thauramda CM Yumnam Kem Chan Home Minister Govindas Konthozam Art and Culture Minister Khuraizam Loken State BJP Prabhari Rajya Sabha MP Ajit Gop Chade Director General of Police Manipur Mukesh Singh Chief Secretary Security Advisor Police Samadi Security Force ki Makok Thongba official Singh Saruk Yake Punna biker list Namagachani Yankai Romna Sarukya Kiba, Rally Adu Infalgi Hapta Kangze Pungdagi, Lamthara Batungda, National Highway 102 da, Chatuna Kongjong War Memorial Gate da, Ngahak Palla Batungda, 8th Battalion Manipur Rifles, Headquarter, Laikun, Chandel da Lamtung Pam Oike. Lamthabagi Tharamadu da Chief Minister YKM Chana Fongdo Kibada, Tiranga Yatra si English Ngamachamapal ni Futaret ki August Tara Mangada Indiana Ningtamba Pangkiba Numit Adubu, Palan Togduna, Lakibagi Makha Tarak Pasarukamani, Prime Minister Narendra Modi gi Manglan Oiriba Vikshit Bharat 2047 Mangphaung Naduna, Malem da Kwaidagi Mapangal Kanbat Lebak Ama, Oibagi Pandam Adu Mateng Pangbo Oina Pangthukpani, Tharamasina Manipur da Santi Lakpa Orishanu Haiki. Yam Mapang Kanba Bharat Ama Oinaba 2047 gi Vikshit Bharat Sembada, Yam Unity Laina Amadi. Bagi singna mereka berusia, menjadi adu rumba Malayanda kuaidi mapang leba adu leba menunggu wakil Perdana Menteri Narendra Modi itu memang adu kena matin baru dengan kanjarakan dah nasi asurumba dengan lagi jatra si mai parna Manipur sanji lagu boleh senang hari kanda pulang pukul jadi. Har Ghar Tiranga bike rally asiga Marilainana Manipur gi DGP Mukesh Singh National Integrity Sagat Pada amasung Manipur da Santi Hanjilaknaba Thaudang Lobina Haina appeal tauki. Manipur da hauji goiriba charang na bafimasi Mirabaktagi lona sangsilakiba mitop singi ising ichau aduna achoba maram amani haibasi miyamna ikang khangnaraba wafam ama oiri yumthangnaba Myanmar da matam kuina tangdu leita dabana maram oiraga India gi border state ama oiriba Manipur da mitop lising kaya wave kaya thokna sangsilakre haiba
miyamna ikhang khangnaraba wafam amasu oire haina CCSK na hairi asukui na lamdam masigi CSO sing miyam gi lup singna tungi mirol gi damak lamdam masigi miyam gi damak lauri ba kaya lengakna tasin na dabagum tauri lamdam masigi miyamna lisang sitna lauduna lakli ba mitop hana khandok na ba thabak masak thok na paikhatlu NRC updation tawraba matungda census tobiu haiba kholawasi tabidana census gi process makha chatharakpa yumkok thinaba thorang tawrakpa asina miyam gi pendaba kham thengba thakadu yore haujiti miyam gi khangbangam magi pankhai lalaklabanina miyam gi akanba yo ama soidana laklagani afaba ingtappa tungi khunai amagi damak aikhoi chingburoi tamburoi pumnamak lingjen manana leminarasi haina CCSK na phongdokli Kanglaipak Students Association KSA na chahi lising kayagi puwari lairiba iramdam Kanglaipak Manipur asigi puwari bu matam sangna miraiduna lakpana maram oiduna haurakliba mahiroi khunaina iramdam asigi puwari bu mapung phana khangbagi chang yamna nemli haina KSA gi General Secretary Bablu Hirongbamna khuyat hongda leiba KSA gi office ta pangthokpa paumi singa unabada haikre kanagumba miyoi khuzo kharana iramdam asigi puwaribu makhoina pamba mawongda ithoktuna miyambu lana lamjingnaba honarakpa history gi lamda attack asi aikoi ngakthoknabagi damak lamdam asigi asengba puwaribu malemgi miyamda khangananaba lairik phongba paper article kaya leptana iba phongba mathau tarabasu ngasigi yelhomi mairoi singna lamdam asigi puwari gi maramda article paper iba phongbagi sang nemliba asina aikoigi ngasigi mirolda sense of nationalism gi chang asi karamba thakta leiribagi haibasi achobo wahang am oirakle Magna makhatana phongdokhibada asengba puwari khangminanaba amadi hena thijiningbagi wakhalol mahiroi singda phawannabagi wakhalolda Kanglaipak Students Association KSA na sinduna lagliba September 12 English ngani kuntarukta explore the history of Kanglaipak Manipur haiba thimda second state level Kanglaipak Manipur history competition ama class 7 dagi 8 9 dagi 10 amadi 11 dagi 12 haiba category ahum asida pangthokani haiba competition asibu mapung phanbada miyamna mateng pangbiu amadi saruk yabiu haike haiba competition asa akogi masi only competition kha ubidaba horaiba mahiroi singnasu amdi leibiba parents singnasu masi akogi puwaribu masak khangnabo honabada yesena honajariba asida parents singnasu support obirakanda leibiba masasingu akogi competition asida hayo kedagoi ahum asida chaliba mahiroi singasa parents singnasu yainga yahon binaba honabiu haibise kesi saitagi appeal tawja Hawkibada Pankiba Lengakna, Paikalamdaba Miyam Yai Fanaba scheme Kaya BJP Lengakasina Paikatle. Scheme Singa Siki Kanaba Sing Lominanaba Honamina Sihaina, Tanga Esiki MLA Tongbram Rovindrona, Manipur All as Pension Scheme, Chief Minister Widow Pension Scheme, Amadi Imanong Tang Leima Yai Fatengbang, Scheme Singi Oiba Card Sing, Tanga Esiki, Beneficiary Sing that Yentopagi Thorum the High Cray. Thanga ACK MLA office na sinduna moirang kuno makhalaikai mandop ta pangthokpa social welfare scheme gi karyan thokpagi thoromaduda thanga ACK oina English ngani kuntaruk kuntaret ki first phase ki Manipur all as pension scheme gi makhada beneficiary chahum marifu mapan Chief Minister widow pension scheme gi makhada beneficiary chama sopna ahum amadi imanong thangleima yai fatengbang scheme gi makhada beneficiary chatruk humputaruk apunba beneficiary lisingamaga chama yankai nipanda card sing adu yenthoke MLA T Rovindrona hauzik paliba BJP gi chungshinaba lengaka sina hek lengak pairakpadagi Manipur da hana paikhalamdaba miyam gi yai fanaba scheme kaya lepalaitana paikhatuna lakli haike Kaida arang pham le koi swa je ba mata log budo ba ya arang pham koi taw dali da makoi gi su scheme ma taw bi ba adana agriculture department so pa le scheme choma choma da scheme ba foreign hangira ba tung su sai government on ba scheme si government da miyam gi ta khan pata ba khale ba ya si kare le kai le ba mai cha je su wei sa bi ga hai this sum ba kana ba dong sa ba si ko ga di thong si Handek the young and how to do but the young and my
Thoranga Mari Lenana Social Welfare Director Sek Abdul Hakimna Social Welfare Department ki makhada miyamgi damag yaifana ba scheme kaya lay apun ba scheme taratarit lay riba asigi kana ba khangdabana apply tawrak pa mi gi masing yamna namely scheme singa asigi kana ba sing punna khangminaduna phangba yaraba beneficiary singna khudong chaba singa si lahongna ba honamina si haiki karyan thokpagi thoram loiraba matung MLA na luchingduna thoram maduda saruk yakiba miyamga loinana khutta India gi national flag paiduna har gar tiranga gi rally amasu moirang khunau ethnic park phawba chatki Say Kudingi Pangtokpa the Hof Home Infalgi Tarataruk Suba Happy Birthday Children Amadi Blessing Day Thauram Ngasi Langjing the Laiba the Hof Home Infal Children Home for Girls Ki Campus the Pangtokre Children Home Adugi Nupi Masa Singna Nat Ki Oiba Jakoi Ishai Kayaga Loinana Pangtokpa Tharamaduda the Hof Home Infalgi founder KS Nelbir Singna Children Home Asi the Lady Ba Nupi Masa Singa Sigi Mapok Numit Thauramasi Amamam to Oina Pangtokpangam Dabana Maram Oiraga, Makoi Pumna Maki Oiba, birthday gi Thauram Ama, Jahi Kudingi August Tarada, Pangtokpani Haiki. Icham Chamba, birthday nate, Angang Mayam say, combined together, Makoi Mayam with the Mak, Tongan to Woodingham the Banina, as one winner, Pulapki winner, Akoi to Javani, 10 August every year, Makoi the Pangtok say, Masi Pangtok Jabasi, Karigin Wakata, Makoi Harawan, Makoi the Makoi Miam lady, Nakogi Awar Palate, and a Kanganing with the Motok Japanese. Lions Club of Kanchipurna Sinduna Mongsangay the Laiba all as home da Sana Taknaba Amadi Ningtamgi Firol Singh Mating Pikre. Tharamaduda Club President Lion Ki Santa Biren Singna Cheng Bekama Club Secretary Lion Ki Prem Kumar Singna Sangom Chini Amadi Atay Polam Singh Club Director Lion L Milan Singh GMT Coordinator 2 Cheng Bek Ama Mating Panglakibani. Hazipawagi Marthana Ateno Brent Luxury. Matamgi nungsi nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Tada Ibe makigano Adabatamo Sige say, next Pm-Istv na checksin na laksila ka tamro banine. Tadarang se, juhar habaga amta kitarbo. Asum na, mayam na machalbo ngapshan lugum. Basigi yung masibu, aso yung an ko kada batagi. Next Pm-Istv na ngapseli. Next Pm-Istv is all habati matok na nabasim bani. Zaman technology siya na bana, concrete katok na tinaba matanda. Kapamil ang muktihan na hanggal adli. Next Pm-Istv, strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari. Adone hidak langthak kayama sadaba yarakte sasil liba singduna adongi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matung da Mamutaram Nokchari Makhataba Pauda Jammu and Kashmir Light Infantry gi 2nd Battalion na Churachandpur Police Station gi manung chanba all Nabil gi jungle gi akoi bada thiba humba gi thabak chathabada sangna kapa yaba explosive rocket pompi ahum rocket ki pokhai ba yaba bomb gi machak kg ani yauna atei polam kharasu phagat le haini Har Ghar Tiranga campaign chathariba sigi sarukama oina amadi lakadariba India Independence Celebration gi sem sariba sigamari leinana cleanliness drive ama Longmai Bazar None District Headquarter da ngasi pangthokre Longmai Bazar Board Town Management Committee na Autonomous District Council Tamenglong amadi Longmai Bazar Youth Club ka khusamna sinduna pangthokriba Pangtokkiba Thauramadu Longmai Bazar Board Akhaugi Executive Member na Maruina Thauramashina Kungang Amadi Bazar Bu Luna Nana Thambatanatana Ana Ayek Yaudana Leiba Lamdam Ama Oinaba Pangtokpani Haiki IT Independence Days lapaga har tiranga sima program yam sila paga akoi Luna na thamdaba yade kasen ko ya ako all India none phau yaw na akoi asida saukhat di akoi saukhat pa kauroi aduna sing kasen ko ya loi na saukhat pa Luna na thamsi hapsi akoi ke none bazar Longmai youth club ki adige Longmai bazar youth club ke akoi ke pandam ni
National Highway 37 Jiribamdagi Imphal Thokadaba Tata Gari Singh Athuba Matamda Imphal Tamna Puthokpiu Ahenba Amade Special Security Convoy PBU Haikre Jiribamgi Lamlong Kaichel Leiba All Jiribam Road Transport Drivers Union AJRTDU gi Office the Pangtokpa Paugi Mifamda AJRTDU gi President Sanasan Pratapna National Highway 37 Lambi Paring the Iba Driver Singna Kudong Chadaba Kaya Mayuk Naringai Cherakta Jiribamda Masingyam Labatata Chatret Henbagi Matakta Panduna Lady Amaromdana Imphal Tamna Thokadaba Gari Singh Jiribam Amadi Kasar Assam Lambida Gari Lising Aniki Matakta Panduna Lady Masida Lengakna Mieng Changbiu Lengakna Athumatamda Special Escort PBU Loinana Matik Chaba ROP Tahan Biduna Masing Yamlaba Gari Singh Pitok Pinaba Putok Pinaba Lengakim from that Drivers Union Gi Maike the Apple Tori Masina Trabadi Changlakpa Gari Masing Yama Maramna Lambida Kudong Chadaba Kayasu Mayukna Hali Haiki Jiribamda road tawduna leiba gari si chatet ki mathakta lei hangaba asam da leiba sika tharga gari lising ba chani pani mathakta lei petroleum product tharga di gari lising di mathakta lei ase karam na puthokani habase government na bieng jamiu lonana ilam chanam alu nga amati jerumna jimba patuna kya pamduna leire asina kanana responsible logidani driver na logdra natraga transporter na logdra natraga government na logdra habisu special escort PBU natraga na matik chaba ROP thambiu haina akhona driver union ni saitaki hajari Association of MSAP Alumni Manipur Central Forest Division ga khusam naduna leptana zatharakpa Ningol 1 tree plantation gi sarukam oina Star Sporting Club ground tree plantation drive porompat Ningol 1 semgat pagi thoram ngasi pangthukre Ramaduda Ketragaon Assembly constituency gi MLA Alhaz Sheikh Nurul Hassan Central Forest Division gi DFO Bikram Suresh Nade IFS na chingbana maroiba miyoi singwena sarukya ki Star Sporting Club porompat ki campus ta indigenous Makhal gi Upal Singh Thabaga loinana u thariba miyoi khudingi QR code tag togduna thetki MLA Nurul Hassan na Manipur gi sada humbudra umang oiramba adu chingda horamba umang ujaw kaya laraktabadagi isingi awaba kaya mayok narakle Upal thariba singna u sing asi hingnaba yangchinbiu haiki Tharamasi sinbagi damag MSAP amadi Forest Department pusu thagat performduki leifam thokpa isingi chang na chingba sing sigi balancing na damang amata ngai pandam se u thaba u hinganba u phajana ngak selaga thamba si koi amata ngai pandam ne ngasi thakiba numitagi harogana lakada bu chahi ani asida chapchana koi sinaduna u singasi bu hinganba yokpa madi mapung marai paba u amamam warakana ba kona bada dai dalamin asi Manipur Lenga ki Department of Art and Culture ge Chief Minister ge Artist Singi Tengbangi Makhada Nimitara Mangani Zatharakpa Khubagi Segi Workshop Cum Production Nacho Dalaiba Gopal Dep Mandopta Lushin Kibagalwinana Nupa Mari Nupi gi Khubagi Saisu Utkre The Vishnu Art and Culture Research and Training Center Vishnupurna Sinduna Pangto Kibataro Maduda Manipur Lenga ki Home Amadi Gas ki Minister Govindas Konthok Jamna Stera Sibu Saktakli Badi Art and Culture Amadi Sports Nani Manipur gi Raslila United Nations na Sakhangle Manipur gi Fijet Chakset Thauranga Mari Leinai Handloom gi Firol Mangkrabadi Aikoi gi Identity Mangbaga Manai Hinduism Amadi Sanamahism Tana Thana Bayadaba Ama Oiri Nat Amadi Culture Yokhatuna Thamna Bokotna Si Vishnupurda Lairiba Vishnu Temple Asigi Manungda Lining Laishon Gamari Lainaba Thorum Singh Pangthokpa Yanaba Hotnaragani Ipai Puna Thambiram Bat Chatnabi Ngaktuna Thamna Bokotna Si Haiki Kala Sanskriti amasung akogi sanabana India ki maipakna poroi masigi mayakla khudam di Manipur ki Raslila asi United Nations ki makada classical dance da sangiba adi matunda so lising ani ga tarahondoi ki December dagi nat sankrita ki se intangible cultural heritage ki TNP ki United Nations na prithvi da sakta pada mate bajati se sakta pada Manipur se ko sakta pada adi kala संस्कृति से सकता है Manipur University of Culture ge Assistant Professor Dr. Irom Robindro Namakataraduna
Bisnupur district leiriba kala amade sanskriti yokhatuna thamnaba linkhatliba center asina art and culture yokhatuna thamnabagi pandamdani mangshilak culture yokhatuna thamsi haiki hauji maroiba pau amkhana pizari CM Kem Channa chair logduna unified command meeting pangthokre law and order amadi national highways singi security gi phirong gi matangda khanakre NRC update tawdana census tawbu yaroi lenga ki sabsaba fireb khangalu haina JFD student wing na mairoi singna khongjang sangsin kre Manipur lenga ki deputy CM na luchingba lenga ki mihut kangbu amana sanapati da ngasi UNC ko unaduna wari chana kre amade Ebaga sigilomi sinmi missing crore marfuroma CND lengak na hingna bagi hak mat piri haina I took Manipur gi General Secretary Laishram Sotin Kumar na high kre Kaji fabagi oina di Pm-Istv na pizza pau matang solution jare niang tabiri basing bom kahanna kurum jare